ngasi aikhoina mayoknariba fibam ase adungai chahi taret khuntakpa adudagi hendokduna furuba se takpagi fibam da lakloi hainingai leite haina hanagi UNLF ki chairman RK Sanayamana phongdurakli wafam ase athoba singgi liklam thibalop Maharaj Memorial Narasingha Memorial Committee chahi taret khuntakpa amade Maharaj Gambir Singh amasung athoba singgi ningsing lupna silaga Manipur da thokliba lan ase ngasi chahi ani mapung fabaga mari leinana pangthokpa thoramda mahakna phongdokhibani langthabal da leiba Maharaj Gambir Singh gi manglen da pangthokhiba thoram aduga mari leinana RK Sanayamana hai Haujek thokliba irang ase chumnagi ningsingba khak natana masida cheliba nunggi wahan thok amade tungda oirakpa yaba fibam sing nainaba chumgani adungai awal lanmina Manipur khudum challaba matung chahi taret khuntakhi maduda mishi mina amade miot minai kaya thengnakhi adubu ngase aikhoina mayoknariba fibam asidi adungai chahi taret khuntakpadagi henduraktuna furuba se takpa yabagi fibam da lakle Manipur thugainabagi tamak Burma dagi Changlakhiba kuki khutlai paibasingna handak chatharakliba thawong asigi marumda chauna lautunaba ama yaure loinana makhoigi marumda achauba sakti kaya amasu lei haibase punna khangminaba mathau tai makhoida kanana mateng pangi amasong kanana sponsor tawbage haibase pumnamakna khangnaraba wafamne kuki khutlai paibasingi thawong ase icham chamna lan tarakpa natte Furubasiki mapangal matam pumbagi oina tudek lage haibagi thorang ama yauri masi pumnamak thengnage hairabade machoi tariba yelhomi sing punsil laga apunbagi pangal sagatpagi tangai fadaba chauna lei karigumba aikhoi punsin duna Manipur gi tamak lepminaba ngamhaudrabade aikhoi gi leibak aruba fibam amada lakloi hainingai leite haina Sanayai mana makhatana phongdokhi Adumba kuki kulai payusing awaran tu hajal ko kuki kulai payusing na Manipur pak tuaina ba mati furta langar kuasa mati furuk na matu respond dari Manipur karena mereka Manipur ngana mereka so lagi mati ngap na bona taba Manipur masa mana Manipur karena ba lateng nabi ni harus masih apa ni asal ni asal loina na loina ba leben na ba sangi Manipur jalo furuk loina ba tasing khandil laga Madu aku ya perlu panggil saya kuat tanggal dia hari saya masih banyak nak kangen apa ada nanti masih mak oleh film masih di level TV ni aku nanti film ni mana enggak masih lagi apa pun panggil saya pun enggak ada film masih bawah lagi saya masih aku na malam lagi betul single kuasa yang enggak aku na something lagi hari saya masih Kalamba, aku nak pun panggil saya pun berapa, aku kenal orang tu orang naraga, lepas propi, ada orang wakil ke luar pun lihat mina berapa, ikhlas dah, history dah, tu propi yang mungkin, Manipur lemai dari siu, kalau propi singkut siapa, dah boleh tak sehingga film lagi harus saya, masih, kami masih. Nakalamaromda Thoramada Saruk Yakiba veteran politician Ojoina Fongdorakpada Manipur gi irang ase center na conspiracy tawraka thokhalabra haibagi chingnaba leire baramde India ke president na Lok Sabha da anirak address tawpa matamda chahi ani faraba Manipur da thokliba irang ase gi matangda wafam abatta pankhide Mamang thakta ningthau macha singna famuna badage Manipur da chahi taret khuntak pathoktuna Manipur gi yelhomi sing khongul mutkhiba yabagi fibam ama laikiba dumak ngasi amuk hanna thoklare masida laingak na so mating thokna irang asi loishinna ba hotnabagi mami ude matam amada ipai pu singna lebaki tamak thawai pamudana hotnakhiba adugumba ngasi gi yelhomi mirol singna amata oina pullaga lamdamasida singnarakliba khudingmak thengnamina matam adu lakle haina ojoina makhata khe Tharamatuda Maharaj Gambir Singh amade kumza lisingani kulhumdoi ki me ahumdage haurakhiba lan asida Manipur gi apunba saktam ngaknabagi damak thawaina pontha pi khraba thauba singi mafamda laishu katuna ikai khumnaba utkhi Aikoina Manipur gi laimai da Bharat Varsagi lamdam mamoina makapana hingba ngambado mado maikai adonda sangjamnabagi wang asigi paukungdi Manipur Praja aikoina madugi paukung madu pibada abani haina haji loinana akoi sigamba thawrom basi thokpa matamda nuwaitabadi
भारत सरकार की नसी चलिबा शासन की मखादा लोइरे असेंबली थीना नुआइना फंक्शन तौब गंगिदे जुडिशियरी मणिपुर की वायन विचार इलेक्शन इकाई खुंदबा मयाम वाले प्रेस की निंग तंब लेखिद्रे मिसम प्रजाद अतै अतै मयाम वोट नाइबा मौंग तादबगी थबसे असिदगी सही करगी शासन मणिपुर लाखी अदुगुम शासन अदो मदुना भारत सरकार की मंगक कनबा तौरिबा थोंग असिदा मंगक हाइगतना वा हाइबु ngam मदुमंगना मणिपुर की नसिगी अचौब दोसा से ताहनबनी हाइना लौई